Lagliba September 13 Manipurda lakani haina panariba Prime Minister Narendra Modi gi khongchatki mangoinana ngasi Manipurgi Governor Ajay Kumar Bhalla na Churachandpurda chattuna BJP gi MLA singga loinana districtasigi Deputy Commissioner gi office ta mipham ama pangthokhre. Mipham adu maruoina Narendra Modi na Churachandpurda hana thunglagadabana ngasi gi mipham adu yamna maru oiba mipham ama oina longnari. Nakalamaromda khongchat asiga mari lainana BJP Northeast ke in charge Dr. Sambit Patra amadi Manipur ge in charge oriba Rajya Sabha gi MP Dr. Ajay Kumar anisu hayeng Imphal da thunglaraba yai haina panari. Ngasi Churachandpur gi DC office da pangthokhiba Governor yawba mipham adu ayuki pung 10 makhai dagi hauke. Mipham aduda Tipaimuk asigi MLA Ngursanglor Sanate Thanlon asigi MLA Wongjagin Walte Hangleb asigi MLA Lejamang Haukip Churachandpur asigi MLA LM Khaute Saikot asigi MLA Paulinlal Haukip loinana BJP Churachandpur district ki president Thanglang Haukip su sarukya khe adumakpo Singat asigi MLA Tenlon Thang Gangte di sarukya bangam khidre. Mipham aduda chapchana kari wafam maru oina khanakibage haiba khangbangam jabasu BJP gi MLA sing aduna tongan ba Churachandpur gi stakeholder singa unaduna Narendra Modi gi khongchat adu maipak na taramna oknaba wafam oina khanaki haina paugi likhun amana hairi.